ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯧꯕꯤꯁꯤ Anti Corruption Cell na hojik phawbada maral ki matugina miyoi 39 conviction pikre haina Chief Minister N Biren Assembly da phongdokre Manipur da han moina Manipur Judicial Academy sana na bangasi Chief Minister N Biren na pangai da urep uyung tamkre amadi International Mothers Language Day gi thorom Manipur da supak sana pangthokre ISTB gi pawmi ang tabiri basing taram oksari Hojik pausing sanong pizari. Ano ba sakara si hek lingkat kibaga siyam kiba anti corruption cell na hojik pawbada maral gi matungina tongan ba department ki miyoi 39 conviction pikre haina si Minister N Biren nga si assembly da thamkre. MLA zo kisna hala pawahangi pakumda si Minister makha taraduna anti corruption cell da hojik pawbada complaint samanga ga kuntra lakre case sohum ga yang khai ga mari register tawkre Case sohum taret na inquiry tauri atopa case sohum ga taret amana dispose tawkre case nipu taret na trial sathari official taret akan mo warning tawkre officer ahum retirement benefit phangan khidre taruk suba Manipur Police ki personal ahum aroiba warning pikre employee taraga mathoi gi appointment order kak pagaloina tongan ba department sing staff kun ga taret suspend tawduna makhoi gi matakta departmental inquiry sathari employee ani thabak tagi terminate tawkhre hana phongdoki Sataki ba assembly from the finance minister Waizo Kumana Pokal ki demand marigi apun basan pham lupa crore listing ani kungomdoi lak yangkhai mathoi listing kungataret house na pass toki demand sing adudi education agriculture panchayat amadi water resources department sing demand sing asigi matangda opposition MLA sing T.S. Lokesor, MD Abdul Nasir, K.S. Zoikishan, MD Fazul Rahim, R.K. Imo, Alfred Kangam, Atharna, Pukalak Pakat Motion gi Pakum Piraduna, Education Minister T.S. Radeshamna, Ozasing gi transfer and posting the political gi wapam laite, award posasing mention badilay, award posa kaya laybage, haibadu kupna survey taure, final stage the laire, hojuk pawgi oina di education policy laitri, adum wanamak, Lising masmapan marfu taruki national policy ki norms ta state na madugi matung illi social media singda oza amana swerga oza community singbu hekta punna saingang basi tobiganu particular oina tobiyu mahiroi leitaba adet school kya leire habasu khangi masi athubada miyang changlagani haki Agriculture Minister Hankhaliana hoki ba chahida yamna toina ising sau thopuna maram orga farmers singna puthokpa potchai gi chang hanthakre metric ton lising putruk samga go hu yona hanthaki basi menkhatana ba department akan honare double cropping toba yana na elite department singa khusam daraga thaba pakhatlagani agriculture lenda building construction kya leiri basi kari fium da lok thokpa yagada gi habida su khanari adu munamak hojuk phawdi agriculture land asi protection khara piba ngamli haki Opposition MLA sing na pukalapakat motion sing amadi observation sing pakum pirudna Water Resources Minister led paw hakipna department asigi master role amadi casual employees sing tolop yoksang mamang de pina na thorang leire haki Manipur da cheliba tural sing phimam phatre haibasi government khangi masi samjinna na center da santang pibina na haijaba leire Masiki damak chief engineer na lusing ba committee amasu semle athuba da tural sing phimam phagana na ba honargani Dulai Thabi project ki matang da minister na December phawgi manung da mapung phana losin na mohonari adum oinamak March tha da prime minister na tongan project sing sangab gi manung da damasi yahong na ba government asina kan honari masida miyam na support to biu haki Minister MLA amadi police officer yauna misam miyam na ain gi ahen ba wakalo sing phangna na mohona ba amadi ain gi lamda Tabak tauribasing nasu ain gi maramda hena khangna nabigi mafam ama oigadoriba Manipur Judicial Academy ama Manipur da han boina sana na mga si pangai da Minister N Biren na urep yung tamkre. Tramadu da High Court of Manipur Chief Justice Abhilasha Kumari, Law Minister L. Jayanta Kumar, High Court of Manipur Judge Justice N. Koteswar Singh amadi Justice K.S. Nobin Singh yauna. Ain gilam da tabak tauriba miyo kya sarv yaki Minister N Biren hakibada Manipur Judicial Academy si lisingani trahum dogi Jun gi tang kun gumapanda Supreme Court ki Judge Justice Madan B. Lokur na hangdokraba matungda Manipur High Court Complex Manipur kida masigi office oiduna lerkibani nauna sagadruba Manipur Judicial Academy si lupa karor Manipur dragum doi lak yankani thoi changna sagadabani sagadaba academy sigi academy ki building amadi administrative block Training nupa amadi nupi singi hostel director amadi deputy director gi quarter amadi faculty members singi quarter na singba sing yauri haiki
In order to start construction of the academy, state government has already deposited an amount of rupees 5.6 crore to the state PWD in March 2016, sanction order dated 29/3/2016. The central government is being requested for meeting the required funds above the 14th Finance Commission. I hope that once the academy is provided with the required land infrastructure, it will enhance the knowledge of the peoples engaged in the field of law in the state more effectively. Law Minister L. Jayantakumar na matam kuina mangjalukba manglan ama mangphawna duna sagaduriba Manipur Judicial Academy gi phangliba lamgi pak sawbasi ekar kungani thoiga point kungani pani masigi manungda sarkar gi oiba lamna ekar ohum lomni aduga telem horiba lamsingna compensation piraga lowni adubu hariba lamgi pak sawbasi Law University ama yauna sembat sagat pada ahen belam gi dakar oiba maramna makhatana ahen belam pibina na ba Imphal SDC gi puning jingsen ki High Court of Manipur gi Chief Justice Avilasa Kumari na Manipur gi Judicial Academy ama tokhaina saduna thambasna executive amadi judiciary gi marakta hena afaba mari phagat han mangam lagani loinana mapung phaba academy ama uhen mada mathau tauba mathau taba manpower gi award posing sakana mention na bahot ariba asi thabakta onthok pinana ba Chief Minister gi puning jingsen ki today. Of course, the total requirement of land for establishing a proper judicial academy, which would contain a national law college, is about 100 acres. We do hope that this aspect will also be taken into consideration by the Honorable Chief Minister, so that Manipur will have not only a judicial academy of its own, but also a separate national law college. Gasi Malayam gi malul numit ni numit asi Manipur yauna Malayam gi pham kya da throm pangthok nari hanak sai gi theme oina linguistic diversity and multilingualism count for sustainable development haibasida Manipur government gi Department of Language Planning and Implementation sinduna all ambulance liba Department office ta pangthoki throm aduda Director L Mahabir language activist lehau thabam Sarat Chandra aiba Singh Sharuyaki Director Mahabir na Manipur da khundari ba tongan maphurup singi lol singa si tapna mutharak le hojiki matam da mama mapa oibu singna masa singbu ahan ba larik tamba horok paga isagi irol budi English hana ngang man hena pamnari masi aran ba wakhaloni atopagi lol khangjinge da isagi irol mamutta na khanghong na ba hona mathau tai haiki introduce the basic education field pa hai ni ya tung sulan ma paktak na ka hogi literate pahan ba like so hen ba gyan pahan ba basic information lo len se masi tolu dam ta pora pada hogi hogi puno pu mama lon se lo mo education se pi ba aduna masin maru oire ana ha se UN gi atumba makhan gi thimma ba ne Sige Thromasi All Round Upliftment Development Organization Tira Katina Sinduna Tira Mudolek Taliba Congratulate Pamandap Tasu Cooperative Ward number 7 RKJTN President around Marang Them now Komba Marangsa Bizay Govinda Gram Panchayat ke Pradhan Salam Pradip Singh na Matangshina Chief Guest President Guest of Honor Singh Matangshina Odno Pangthokre Thromadu da Kanalaji Dra Bami Anida Chengbek Amam Sukhudol Tamki Wanga ke Singna Akwgi Imalon Bu Sakot na Bahot Naraga Matam Adada Akwgi Mayak Asi Hena Sakot Pangamgani Haina Pongdok Naki Amono Thromasi Saita Topang Lumna Sindora Manipur Press Club the Supang Toki Thromoda DIPR Director Mega Chandra Kongbam Manipur Language Development Committee President L. Sarachandra Saruyaki Saita Topang Lumna Say Kutingi Pibamana Sui Genesis CCT Mother Language Award Hanak Say on a language activist Lamabam Gojendro the Piki Malengi Magi Lolgi Numit Asi Throm Asi Bisnapur District ki SK Women College ki NSS Unit 1 amadi 2 na Sinduna College Asi Conference Hall da Pangtokre Thramatu da College Asi Principal and Joy Kumar ICSSR New Delegate Research Associate Dr. L. Mohindro Saruyaki Tharungi Saruk ama oina College Asi Mayru Singi oiba imalol gi maram da atho ehen tana basu Pangtoki Principal and Joy Kumar na malayam gi oina mamalol sakot na ba amadi heno kumang chawsin na bagi hidan na ri matam masida aikogi imalol asi basu atopa lol na yosin gadabadi gi ngai dun le matam masida aikoi kudimagna asobo thodang loduna sakot minna na mohona gadabani haiki aduga akoigi anono education gi keno sida loan sida importance special laktaba aduga leiriba praja sing dasu akoi loan si sithagi dore loan si akoigi loan sida atopo loan na dominate tawkhre akoigi loan ni haibada masak takpa yadabagi phipa mama lakpa sida asiguma thorama si pangthoktuna akoisu imalon chawkhatpagi thodang adu ya si haibagi pandamda ngasi akoina school of women's college da malem gi oiba
इमालोन की निमित असिदा थौरम असि पांगथोकजबनी Patriotic Writers Forum Manipur Nasu International Mother's Language Day Throm Saint Benedict Kindergarten Yari Pokta Pangthoki Thromaduda Forum Gi President Y Khwarakpam Navakumar Kaisam Forum Gi Secretary Rakesh Noriam Susaruyaki Mitable Schedule Tribe List Abu Hana Salhanabagi Matang the Schedule Tribe Demand Committee na Paring Nana Miam Gimot Lobigi Sarukama Oinangasi Family Welfare Hanagi Director Dr. T. Bilasni Unaduna Mot Lokre Unakiba to the committee Sugi Convener Mutum Suramani Executive Member R.K. Tharakshana T.S. Gopi Mohon Lastram Sanazova Maditayanzam Kogendra Susaruyaki Dr. Bilasni Gi Makedagi Manipurda Ramanandi Dharma Laktringaida Lamdam Ashida Kundamina Putima Kenabale Tanamata Oina Himinrami Itin Sensuri the lining assistant Kibadagi Kenaba Takaya Kaiduro Kibani Mitai Mete Mamanga de Susadul Tribe list of Salamani Matong Maram Kangana list the Sunday Haina in the other Tilabamatung the Pondor Kibani Egg is policy Lakpada Amadi globalization gi Sapuda Pikraba state as Prupsing Mutkibayaga Kibalabasi Sadul Tribe list of Salabadi Kohan Mangamani Dabi Siam Namaram Sabada Bini Lingak Paribusing Kan Mamiang Chaningi Haki Tribe Demand Committee na Tanbiriba Sigumba Wakalonse Masi ako'y panamagna amatawoy na Pugzel ko dyan amat tinana Yaminaraga di ako'y so ida na panggani Kaya gumba ako'y gisu point labadagi Sigumba point sing siya ako'y test tawi Ako'y oiba sida kasu akay balayti Ako'y isay su horakadurba mayam sida Kudong sabase oy ni Ako'y Manipur sa ako'y tribase So in makikradi sa ako'y pahilakani Laingak ta so ako'y nahayzaningi se Interest hi lobi de haiga kamai tawdana akhoi se changdagi kamai tawdana streamline se da changba se da akhoi gi khara kairak thabi bado adu thokadagi haina akhoi khanaba matam oirabani khoina manipur gi sumba maitei tribe sing se sisu schedule tribe ki sida janbagi anoba ama hapirakpada kasumbo luna thopna teba adu maram du saragadi moina ilai laina happy ba yaiba aduna it is the right time we want to be like as before schedule tribe ta leramdo adum leijaning bagi wapong yuane Desamaya ilo sangi lising ani tara ni pandagi kun phawgi nongna thopu da mi sing ase mani programming thole shama sana jawana wasak lokre peles compound le basana ko nong da pangtu bo wasak lobagi thormodu da desamgi hoju hoji president oiriba moyang them angamba su saru yaki desamgi nongna president oina salam akas secretary general oina sital oina mi yauna tei thopu da basing wasak loki ning thole shama sana jawbana leba ke sopa thodang ke ada mahiro lup singna sopa thodang loduna lakli mai ning thina tamasu mathautai mai tamna tam leba ke thodang lobusu tangai fade malem ge phaw mi kaya makogi punsi makoina naha oringaida mahiroi lup sing yaurtuna lakhiba ngaktani hana phongdoki hiroi habasi amoromda mai pana natraga ya halaman singna aibu larik tamhan biriba tamhan bangamiba natraga aibu mi moina ba semingai matam sida aina aremada matam manghandaba aduga aigi mahi duda ai punung luppa punung changba aigi tungi future aina semna bagi aduguma yamna luba tangkak amadi oi Matam kuina samjin bidabadagi khudong thinangai oiraba kongbala som lakai thong kongbala sakam lakai youth club ki president asang masanpam putok tuna samjin kre club ki general secretary ngombam ninamalina thong asi mari ne basing da samjin binana hanana hai krabasu thabak oina pangthok pirakhdabadagi club asigi president n navana lupalu sing kun rom putok tuna matam khra sijinaba yana na samjin mani haki Bisnupur District National Food Security Act की चेंग ममांग सही लिसिंग नितरातरुक के थानीपाल के चेंग की कोता कॉन्ट्रैक्टर लोग ठोकरे हाइना बिष्णुपुर District Demand Committee Against Erratic PDS Supply under NAPSA के president L. Sorojani ने फोंदरकली मणिपुर प्रेस का तपांग की पपाव की भमदुदा हारिवा थानीपाल के चेंग असी सिंथोकी बगी सबसाब से सु मरी लेने ऑफिसर की फंगले कॉन्ट्रैक्टर ओरिबा जगजित कोबमियोय असिना हारिबा सिंग असि सिंथोकिबगी चप चाबा खुदमसु लेरे कमिटिना ममांगदा वारी सानदुना लोसिनन महनबदा लुपा लाख मंगा पिगे यानरसि हरकिबो वाफम लेखि सरकार अमदि मरिलेबा मिनिस्टर नामांग किबा सिंग असि मरमदा कुपना थिदोपियो हाकि हारिबा सिंग असि मांगबदा सेनरिबा ऑफिशियल सिंग अमदि कॉन्ट्रैक्टर सिंग बिशेपुर डिस्ट्रिक्ट ता मतम चुप्पगी ओइना सुंगलाइबक लहनबिरगनु हाबसे चीफ मिनिस्टर की वाखलोंदा अखोइना सिंगसिनजरी Khongjom Lal Pangthok Liban Numit April Tang Kulum Doyasi Aran Bani Amadi Kungamanga the Pangthok the Bani Haiba Sai Navakia Library Matang the Expert Committee Ama Semduna
Lising ani tara truki November da Manipur gi governor matamdugi minister amadi art and culture minister da khangan khibigi matungina mioi tarukna saba committee ama semki committee aduna submit torokpa file hojik thigalu badam pham khangdre haina Khongjom Battle Memorial Committee Manipur gi secretary Sing Tam Luang na permission da phongdokre Manipur Press Club da pangtok permission ona badu da matamadu da export committee news singi manung da member oramba professor Gamumai Kamai leringeda committee ki report ki file minister ki office da matam sang na panduna laiki hariba file si handakta committee asina thigalo bada art and culture department ki officials singna file du mafam khangkidre haibigi wafam thamlaki hojik pariba sakar si file ki process tobada thinthaba tawroi haiba government ni government asina file si athubada thidokpiu file mahan ki ba saruk yaramgani chingnaba department ki officials sing dandi pihaningi haiki Anobu government secretary minister NBRena fine no panbe yaro ni panbe yaro kaina haiba dictate tawba wafam karasu leigre miam we khangnaba pon ada akhoi ki files di for the last many days many months many years palle haiba do akhoi hoji assembly tawriba kaino sida akhoi yohanjaninge ba paus adu kari ki file process tawdri noise Hojik satriba council na loba class 12 exam ngi ngasi Manipur amasung alternative Manipuri amasung alternative English subject ta mahut sinduna exam tharamba Lilong Higher Secondary School lamadi St Joseph Higher Secondary School Kurau Pokpidagi candidate ani tanthokre hari Mastra ka tarukta sangani lauthoki badulai thabi barrage mapung phana saba loidriba phauba sangaba yaro hena Project asi akoi bada khundari ba khunja sing na phongdorli hiramasi ga mari lenena Pukhau Terapur Kathel da khul singi oiba miyam gi mifam amasu pangthoki mifam aduda khul gi sip sing club organization sing maina pai bi mihu sing saru yaki damasi kari numita saba loiduna khunja sing da karama matam da kana ba phangalakadagi haina sai kontra hena wana ngairakibani adubu damasi gi hojik oriba phibam asidi sangaba da yaba ngam khiroi hari amarom da dam saba matam da thengna thenki ba mo maril Tadaba Thong Kaya Paladuna, Dolai Thabi Berez, Land Honors, Joint Action Committee Gi Secretary and Nageshona. Chief Minister Natraga Mari Neva Minister Lakani Harabadi Sinmi Chani Chahum Lom Komduna, Tabak Shohli, Atai Matamdana, Nioi Kun Kudragi Hena Tabak Shude, Dam Sabada Sinagata Yor Amadiati Masak Sing, Simen Yauna, Lon Hondopi Tabak Sing Sataki, Asigumakayasina, Damasilush Mangam Davani Haina, Pongturki, Sabalo Rabasu Quality Control the Singapore Chowna Lay Haini. Lady, Lena Hoxi Lady Haro Kiria, Amadi Singkugi area, the Hoxi compensation Petuk Tabaki, Yamna, Sayan Navalari, Tangai Patan Hoxik man, Kenan sing a situation data, Yam Drab Sahi, anything in Umpa Sangini, Aduga Lena Hoxi Lady, Aikogi, Doitabi Bereski, Mataka Leriba, Kundariba, Purum Ligli, Dolaitabi, Harry from Singigi, Makona Matamsana, Ringbal Togin have to Togde, Aduna Maram Workanda Hoxik, Aikogi, Lady Mopamse, Sangava the Maram Suksasa from Uri. Nasi Maduna Damasi, government Sangabi, Trompang to the Miam, Amato in a thing behind a wallet blown a cray. Project Asina Kolibum Pum Sing Da Kana Panga the Bacanel Sing, Nasi Pauba, Lusin the Tamba, Amadicanel Sing Asina, Oigi was of Saba Pum Amato Upang the Maramna, Project Asia Kana Pang, but the lighter than Amasina, Son Gadam Pum Kagilai, Tamangam Davana, Project Asia Sangani, Habasim Pum Kudipon Yabangam Loy, Miam, now what it was Wang with the government and Namduna Sangana Hona the Labadi, Miam Oiva Akan Makong Junction behind Yanakre. For the first time in Manipur, MS Sofia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Leb, Imphal West, and at authorized dealers across state for a smooth drive. Jolip, 100% natural syrup. Amasung capsule. You thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu baba Greg John gidi tatatis college di mamal suma phang kuding chamane yo sumang ro pista salabnina adu suma takta superlink footing ge offer mayam piri sidi bas electric rang no sin bagum na yoti sin bayar dudi sanagi mohut yang na sin bayar andre Kaidurina kanano kaigino kaidu biyor masi pumna no
loi lei bide gari han maga tong ngam drone khura laga tone khali ba namai tu kai dro senbun puthoga lei bide ngam dra senbun puthok na lei ngam dra su imphal finance ta chalo ai ju han ba lei ngam dra imphal finance ta ge loan oine lori imphal finance na nong mujman ga gari loan lobu ya ba tong cha ba pizeri adom na pam makal gari kudingma lobu be ya gani break ke matungda makata pa pau pizari Manipur Organic Mission Agency mamana mapungwina thodang loduna ukul district ke kasaida phangliba sampra sathok hina puthokuna mapal gi lamda thadok nana papandam thamle hiramasida ko ge paumi khorakum naw bamadi el ajit sharma dagi paudum amalobi उखरुल डिस्ट्रिक्ट की कसाई पुथोकलीबा चंप्रा की पोथोक चही अनि अहुंगी मतुंगददी हौजिक पुथोकलीबा सांगदगी हेन पोथोकप ngamlagani masigidamak Manipur Organic Mission Agency momana asanba migyeng thamli haukiba chahi ani ahungi mamangdagi kachaida momagi migyeng makhada ukhurul district ki organic farming ki achauba thodang loduna service provider ama oiriba the garden care na champra char lising humpu nauna thariba champra pambi sing chahi ani ahungi matungda mahai yanduna ahenba pothok puthokpa ngamlagani asige mate important over crop si sahi khara sida yamna productivity handarakpa citrus decline toba amadi atop problem kaya mayok na se koi farmer gi field sida thengnai Manipur Organic Mission Agency na nongna thariba pambi singse farmer chani mukta ekoi chawrakna pambi lising humpu mukti yenthokna na chahi amagi mamangdagi thagrabani hariba pambi sing asi fruit bearing stage da haibadi mahi palakadoriba si nasidagi chahi ahum gi matungdadi soidana mahi laakpa horani matam asidadi koi production and productivity se amuk hengat hanbak ngamgani haibase masi asset thajabalai matam gi thorakpa laina tina kayana kachai lemanda landarakuna chathok hena puthokpada awaba kaya mayoknari department gi expert singna pambi asida tariba laina kaya sing matam sana yenghorabadi madudagi ngakthokpa ngamgani department gi expert singna toina yengshin haningi hairi अशी यामहंचे हैरती गवर्नमेंट नशु हुजिकशु गवर्नमेंट ना अतुम मतेंग बांगलगा लये फचना प्रोडक्शन अतु याम खथनचे हैरती अखोई चिंगी लो उबमी सिंगना मतम दा लाइना करी लेप्रा हैना डिपार्टमेंट दगे कोइरकलगा अशी लेरे सिमदम सिदा सिकापिरो हैना हाइबिरती अखोगी प्रोडक्शन जे हेन्ना याम खटकनी हैना खल्ले संप्रा पाम्बी सिंग पाक्तक नना कंशिलकपा पाम्बी गी मनागी मचु ओलक्तुना मही पानबदा थिनथबा चंप्रा मही यावरक्तबा अकंगबगुमना उरिबा सि फार्मर सिंगना हार सेमबदा खंगबा वाटपा अमदी पाम्बीदा लाइना कयादगी ngakthoknaba hidak sizinabada heitabadagi thorakpani hairi mai machinjak si moina jahi khudingi tawbidrabnina mai posi pixel size mahi yaw aroi khwaidagi maru ba mana khoi gi pak sana siriba jingse masidai asoiba na koina laikin sina koina parasite ma khak mai masa sin napi koi angong ngo jing am napi je machem sin napi mem jinje adu mamang da koina laksara makanda masi kamaina sengudage habasi koina moida hairami haiba kanda masi moina won ba heitabadagi moina lamsam ma wonjalaga aya bataiba sum thengnaje koina GI Tech Fangkraba Champra Makhalasi chahi kharagi mamangda pothok ningthijana puthokpa ngamkhidaba haibasi kachai village khakta danatana lamdam asigi pukning nuksiningai ni handak momana kan honaduna nauna thariba champra asi organic certified fanglabadi kachai lemon mapalamda mamalwangna thadokpada mai pakani organic ki adugumba chana pathap chumbasi kupna yengna chatpa taragadi organic certification ji mapung phana phangba ngamba taragadi soidana hairiba fruit unique koiba ascorbic acid yamna wangba adugumba unique koiba fruit ase kasai lemon haina khangleba fruit ase mapangi lamda export toba mamal wang export toba soidna yagni haise ngasi hajani District Headquarter Kaksangi Award by Infrastructure Athuba Matam the Sengbatuna Mapung Phaba Revenue District Ama Ohenana Kakshang District Headquarter Infrastructure na Sinduna Kakshang Bazaar Nauholai Lampakta Miyam na Wakan Phim Satakre Wakan Phim Maduda Officing Matau Ningtina Tohonbiu
Kakshing District Pu Thong Manana Sakot Hanbada Hana Loki government gi Pirep Hongbiganu Lebaki Sakot Rang the Lanagi politics to Biganu Hyper play card sing Siznaki. Kakshing District a sing as the say ni Purumgi among the Kakshing Amadi Masigi Tangariba Prazas in Puna Tanaduna Lakraba Wapam Wiki Razniti Kutong Saba Kara Lonaba Nungshi Chanan Leminariba District Asigi Mia Marakta Nukshinatan Nabasin Bigano District Headquarter Asigi Wali was singing to Matamda Tambiduna Mars Kuntrama to Pabagi Manunda Urep Yung Tamina of Warep Lokre. Amorom the Kakshing District Headquarter Demand Committee by Kong Tongzao Sinduna Langmaidong Community Hall of Miam Gim Oibamipam Supang Tokre, Mipam Aduna. Wakong Tongzao the Kakshing District Headquarter Tambagi Chapchana Government Law Tok Trabadi February Tangkun Gamanga Ayupung Tarukagi Makal Makakayagi Kongjang Sanction Nana Warep Lokre. Kongjang Sangasta Serudagina, Wabagai, Lamkai Pabgi Manung the passenger Pudras Aliba Garishing Asina, Kakshing Pauna Chataba, Haribu Wapam Ashida Makatana Yananaba Yanaba ama produktiba pawba kanaguma singna thabak tawduna makangali atuba adubu khongjang asida ana ayek lining laishon ising mahiro singi damakta di komthokani hari Food Safety Department Bisnupur Division ki officer Ais Prem Kumar lusingba Food Safety Team amana Moirang Police ki OCR ke Anil Kumar galoina Moirang Kathil da phamli badukan singdagi hidak managi polom kayamrum phagat khre punalupal sing kuntra rom gi ogeda polom singadu Food Safety ki custody da thamduna ain gi oiba thabak lokhat lakadori Sel demand tawrodura phazluba mioi ani Kakshing Police na kanmangam khre thodokadu da chenaba mioi ama phagat pa galoina atai singsu masak maming khangmangam le hari Kakshing SP ki office ta pangtu pa pawgim pham amada district as SP Yankom Victoriana Palel area tagi mioi ani sel gi damakta phakre habigi report ama Surasanpur police station na pirak padagi district police Kakshing nasu maki miyang makhada thasigi tarada SDPO Kakshing OC in charge commando team ani yauna sugunu amasung wango police station gi manungsan mafam singda mi kanana operation sataki loinana phazan khiba mioi sing numidang pung mapan makhairom taba matamda sugunu area dagi kan mangamki adumakpu thodo asda chenriba sing dina thoktuna senkre makhata na thikatuna thasigi trama panamadi kungi lonaba hing nong yaida sandil gi SP angam romance ki matenga loinana sandil gi zion talang khulda thibu humaki tabak sataki operation do crime masda chenriba R Pritam Sothe Sahi Kungamapan Apok Payay Makubami Mayumdagi Pagaki, Mana Pondoropati, and ASEAN IM Amasung KIO member Marigi Sumaming Su Kangle Hava Namki. Mapam Kangdana, Tiba Kangi de, Hoigi Timasina Yam Kana Hotnadana, Tang 19 da, High Riba Yam the main suspect Kama, Chandil da, Trace Tobangami. Mahaksi Paramatung de when examination to Matamda disclosed or see Mahaksi NSNIMG associate team. They were suspected to be NSMG rank, let's see. Haiba, Misaksi Mamina Amos, Amadi, Chong Trakoba, NSNIMG guidance Yamna closely Tavaktomina, but Bani Haiba Pritam Chotese. Palelgi Molnoida Hana Tamlamba. IRB natragana MR gi post miam gi yang biduna amu hana thambiduna molnoi area welfare council amadi sing tam apun bani pilu palena government gi pungning chingsilakli sahi kya gi mamang dagi hangdun leramba post si hauki ba mikhalda security gi award pare re haiduna phamasida leramba nipan suba MR post lokto ki badagi ngasi phawba security amada thabiratri noma kangdana tholbi irang sing yang laga MR IRB natragana Manipur police ki post aba thambina ba Molnoi Area Welfare Council gi wangaloi lalam matena phongdurukli nungai na punsi lenba ngam nangai nungai tumba ngam nangai irang turang dagi ngak thokna bagi dawangta government na security thambina bagi dawangta lamsi donate tawbani adubo hoyik si government na kariyam ta yengsin bide when any force or any department aikoina thamba pami District Handloom and the Textile Office Tamenglong Sinduna Lasing Thabgi Matang the Lumising Awareness Torum Amabarak Valley Ariagi Akui Kulda Pangtokre Hotubaki Torum the District Handloom and the Textile Office Tamenglongi Project Manager and Ibuyaima District Agriculture Officer Tadinang Panmai Akui Kulgi Chairman Rapalung Panmai Susarwiaki
Dindayal Upadhyay Gramin Kausalya Yojana ki matang de Bisnupur district ki manung dalaiba block level officer PRI member Village Authority amadi CSC singi nomagi obe awareness forum ama Bisnupur mini secretariat DC office complex dalaiba panchayat resource center da pangthokre district administration gi makhada Manipur state skill mission Manipur state rural livelihood mission na punna sindra pangthokiba forum maduda Bisnupur adhyaksha Dr. T.S. Romabai ADM Bisnupur N Gojendra Upadhyaksa L. Dines, SDO Bisnupur Lalita, State Mission Manager Manipur ki Mihut K. Bobby Susaruyaki. School of Nursing Purompat ki Tramanga Super BSG Capping and the Lamp Lighting Thorom Purompat Liver Nursing School sa Pang Tokre, Thoromaduda Kurai Singang Mum Gram Pansat ki Pradhan N. Kanan Bala, Nursing School sa Assistant Secretary K. Zoymati Amadi Principal Nepram Puspa Susaruyaki. Thobal Police na all Lilong Anti-Drug Association amasung Anti-Social Preventive Organization nga kusan maduna Lilong turil ahnbi khongnang makhong da thibu humgi thabak chatabada drug lalon bi nupi mafare hari Police Department gi PRO gi cherol mana phagal ba music maming Fazilatul Sahi Nipu Mapuroiba Fazur Rahman Lilong turil ahnbi khongnang makhong dagini mangon dagi heroin number 4 gram taragani thoi phagat pangam le hari Manipur State Legal Services Authority ki miyang makhada Royal Academy of Law inam amadi District Legal Services Authority ani na punna sinduna nomagi oiba Legal Services thorom ama Bisnupur District ki Tobul High School da pangthokre autopa ki thorom da District and Session Judge Bisnupur CS Brajasan Tobul Gram Panchayat ki Pradhan Thoksom Ongbi Nanaubi Royal Academy of Law ki Principal I Jugesor Tobul Youth Development Association ki President Thoksom Dhiryansu Saruyaki District and Session Judge CS Brajasana Aikoina Lol Mamutana Kangdabana Toning Daba Togdok Watokya Noma Kangdana Tokli Hingbada Sandaba Yadraba Posak Amagumna Lo Asisu Miyobana Hingbada Matau Tarakpana Punna Kangnaba Pandamda Toromasi Pangtokpani Haki Manipur Cine Policies and Halagani Amadi Manipur State Film and Television Institute ki Academy Session Horgani Haina Art and Culture Minister L. Zain Kumar na Lautoki Babu Film for Manipur Amadi Manipur Cine gi imung manung nangam kailitan thakar phongdurli Marilena ba Minister Amadi Government na Pirli Bathaza Basibu kay khumna baga loina film forum na Mars tara phawba thamkiba deadline adu September ama phawba sangdok lei haki MJ Narega ki batang da kumbi kendra ki oina moirang city block ki makhada leiriba borang bigram panchayat ki manung sanba ward number 11 gi tangjeng singya lekai da miyam gi pukri tori bipim ase ngasi moirang city block ki video ke zadomani na yangshin kre job card holder nupi amana phongdor pada hanaga manada mong da thabak suri basi awar apa khredi leiri masi madin nebising da pibi haki video ke zadomani na job card holder singna thabak suba matam da isa gi ni khana ningthina subiu Mapam asida tabak subagi mong asidi ubada apian bapo ihaki. Hayang tang kun ganito itagina maya langjing nupi semgat sangat lupna lekay asina kuon bapam singda mayay kaban isa sawa yon bating lagani masida miyam na mateng pangbiu hari. Taas kita ang truk na kun paupa masko da pangtok iba international wushu competition da India ki tim da yaw dun ke jingum phugi kalop da gold medal lawra kharba qualified dagi naurim rosibina amadi ma ke coach M Prem Kumar wo Bisnupur District Wushu Association na nungai ba amadi thagat phongdor li hoje makata na sana bi Paulo bis sana bagi pau pijari top singtha youth progressive organization na sinduna taruk suba taipo trophy village open football tournament tim gingasi sana kibani suba semi final match ta huikaf FC na izen tim sarang pat pu gol ani mada mai thebe piduna final changkre tha sigi tang kunu mangada YDC khorom ga final sanar gani Social Welfare Youth Club Samosung Santipur Sundun Ahan Ba Men's Village Open Volleyball Tournament Mas ni Pandagi Trama tu Power Club asig ground pangtol gani sarugani club organization singna master power gi manung da form pisil na khanga lagi Blooming Athletic and Sports Union Khangabok ihan hanwa president morang them ibo ina lekhi dabadi union asna wa phongdokre lekhi dabadi ibo bi khangabok amadi thobal da sanabi lam da ka thoki mish amani haina phongdorli Manipur University Inter-College Gang Tournament February tangkulum degi MU Sports Complex ta pangthokani haina torombadu April ge tangkun ge taruk tigi oina pangtholagani loina tournament asige form position mi aroba matam su April ge kunga mari phawa sangdole hari hoju makata na sanabi pau boyai ningthau jom degi phangbigani
Taruk suba All India Police Archery Championship ki ngasi humni sanba numit phawda BSF na gol manga phangduna mangjin thaduna sadi. All India Police Sports Control Board ki mieng makhada Manipur na yumbu oiduna tha sigi tang taramapal ki Khumalampag Sports Complex ki archery ground da State Union Territory zamari paramilitary force ki unit kontaruki nupa amadi nupi archer sahum humpurom na saruk yaduna sathariba Taruk suba All India Police Men and Women Archery Championship ki ngasi pangthokiba nupi ki individual Indian round da Assam की पल्लवी दास BSF की सपना कुमारी मणिपुर की के माना विद्याना अहानबानी शुभमदी अहुम शुभ ताखे नुपा की इंडिविजुअल इंडियन राउंड दा असम राइफल्स की CIS हरिचंद्र यूनिट 80 की जोको होडेमो अमदी BSF की उत्तम वारिग्यारीना अहानबानी शुभ अहुम शुभ ताखे नुपी की इंडिविजुअल कंपाउंड दा झारखंड की जहाना हंसदा पंजाब की राजकोर यूनिट 80 की प्रियांशो कासिपना अहानबानी शुभ अमदी अहुम शुभ ताखरे नुपा की इंडिविजुअल राउंड दा SSB की CIS रमाकांत शर्मा पंजाब की लबजित सिंह महाराष्ट्र की पुंडुसुम गाडजेना अहानबा अनिशुवामदी अहुम सुबह ताखी नुपी की इंडिविजुअल रिकप की पांगथोखिबदा BSF की गाजेन कुमारी ITBP की सुमिता कौर CRPF की आइसिटाना अहानबा अनिशुवामदी अहुम सुबह ताखरे नुपा की इंडिविजुअल रिकप की पांगथोखिबदा CRPF की बसंत कुमार यूनिट 80 की हरदीप तेरिया अमदी नागालैंड की केलेन मेरेना अहानबा अनिशुवामदी अहुम सुबह ताखरे नुपागी मीटर यांखई की रिकप की पांगथोखिबदा ITBP की प्रियंका BSF की सैमन सिंह अमदी नागालैंड की खेलेन मेरेना अहानबा अनिशुवामदी अहुम सुबह ताखी नुपागी मीटर कुंथ्रा की रिकप की पांगथोखिबदा BSF की सैमन सिंह यूनिट 80 की अजय सिंह अमदी नागालैंड की खेलेन मेरेना अहानबा अनिशुवामदी अहुम सुबह ताखी कैटेगरी 80 की ओवरऑल दा ITBP की बालजी यादव यूनिट 80 की प्रियंका अमदी BSF की सैमन अहानबा अनिशुवामदी अहुम सुबह ताखी नुपी की ओवरऑल रिकप की पांगथोखिबदा BSF की सुखप्रीत कौर CRPF की आइसिटा अमदी BSF की आसारानी होरोना अहानबा अनिशुवामदी अहुम सुबह ताखी सथरिबा चैंपियनशिप असिगी ngasi humni sanba numit phawbada BSF na goal manga SSB na goal mari amadi Manipur na goal ahum phangduna ahanba ani suba amadi ahum suba position taduna chali Marisuba MCA W Pralhada Amadi W Ramananda Ilai Tournament ki ngasi sanakiba match da Cyclone Thangmaiban na thau Thangmaiban bu maiti ba pikre Manipur Cricket Association na sinduna tha sigi tang tara mari tigi team tara na saruk yaduna luang sangbam gi luang popa cricket stadium na sathariba Marisuba MCA W Pralhada Amadi W Ramananda Ilai Tournament ki ngasi sanakiba match da Cyclone Thangmaiban na thau Thangmaiban bu ran Manipur tara mari da maiti ba pikibani Match asida thau Thangmaibana toss ngamduna fielding khanki ahanba batting tokiba Cyclone Thangmaibana apiba over nipugi manungda wicket manga turaga run sani kul lauki masigi pakomda anisba batting tokiba thau Thangmaibana apiba over nipugi manungda over control doida wicket loina turaga run samga kuntaru khak lauduna match asi maiti khibani match asida Cyclone Thangmaiban gi sanaroi Akshay Kumar na ball yankai mapanda run hupuni toy amadi wicket ahum lauduna man of the match taki sathariba tournament asigi hayeng stadium asida Sam Khagempali amadi Traukwa Kaithelga sanagani NK team amadi LKCC Anisuba 5-a-side Shanghai Part Open Day Night Soccer Tournament ki semi-final sangkre Shanghai Part Sporting Union na sinduna Union asigi ground da tha asigi tang tara truktagi team kontre na saru yaduna sathariba Anisuba 5-a-side Shanghai Part Open Day Night Soccer Tournament ki ngasi sankiba ahanba quarter final match da NK team na YCB bu goal ama sinoda maiti biduna semi-final sangkibani Anisuba quarter final match ki sanakibada LKCC na Hyangthang FC bu goal ahum amada maiti biduna semi final sangkre Bolero sector amadi STT team B sector sathariba Shallow Cup Nepal Subalamlai Kendra village wise men's open 7-a-side football tournament ki semi final sangkre Shallow Youth Union Club na sinduna tha sigi tang mari digi team kunmari na group Nepal thong na khaidokuna club asigi ground da sathariba Shallow Cup Nepal Subalamlai Kendra village wise men's open 7-a-side football tournament ki ngasi sanakiba ahum suba quarter final match da Bolero sector na CSY UC Shallow bu goal ahum amada maiti biduna semi final sangkibani mari suba roiba quarter final match ki sanakibada STT team B sector na INJC itam nungoi bu goal ahum amada maiti biduna semi final sangkre
Saturday tournament asigi ahanba semi-final match EUC Telo amadi Bolero Sektaga Sanagani ani suba semi-final match da SADA Sanjambam amadi STT Timbi Sektaga Sanagani. Awang kuno Youth Development Association sinduna tha sigi tang taranipal lagi tim taratrung na grumari thongna khaidoktuna association sigi ground Saturday ba tarom de suba 11 7-a-side village open football tournament ki ngasi sanaki ba ahanba match da Hemanta FC sajingna LUBACL Kamongbu Gol Mari Amada Maitibi PK Anisuba Merski Sanakibada Ngairangbam FC na Lamsang Bazar FC Bu Gol Manga Sinoda Maitibi PK Thasi kitang kunmathoidigi Bengaluru da chathariba kunthramapal suba National Master Athletics Championship ki ngasi ahobo numita Manipur gi TIS Ibhemana sahi humputra gi kilometer manga gi walking da S Sunitana discus throw amadi triple jump da TIS Ibhemana meter sanipan gi lamjenda gold medal amamam lauki TIS Ekasini TIS Surachandrana sahi humpumanga mataki meter sanipan gi lamjenda gold medal amamam laukre All India Football Federation gi meng makhada All Manipur Football Association sinduna thasi ki tang taratrete ki Khumalampag Sports Complex chatharakpa AIFF D license course ngasi Manipur Olympic Association ki conference hall da loisin khre All Manipur Football Association sinduna instructor L Saubadi BMD My Mom Rocky gi meng makhada chatharaki ba course asi loisin gi thoramda All Manipur Football Association ki president S Sanatomba vice president Ais Megachandra secretary in charge L Joti Moiro Yamadi technical Chairman S Amutombi su saruk yaki course asida saruk yaki basingda thoram mapu singna certificate sing khusinaki thasi ki tang kulhumdoi ki kumanga phawba Assam da pangthok kadoriba Dr T Au Memorial Football Tournament saruk yagadaba Manipur team gi sanroi tarani palamadi official ani ngasi Imphal thadokre Ozu makhata ngasi noma yo kiba inga samadi nongzugi paulo bisi Environment Directorate State Climate and Weather Report ki matungina ngasigi khwaidigi sakiba Celsius degree kunmapal dasmik taramari khwaidigi ingba Celsius degree taruk dasmik kunmathoi nungsitte yawa ising minute gisang maximum dasada mariputar nipal dasmik nipuhumdoi minimum dasada taratret dasmik sino ama oike ngasi nong sukide lo sala pada maro ba paw mo kana pizari anti corruption cell na huzu paw bada manal gi matung ina mioi kontrag ni pan convention pi khre haina minister N Biryani assembly da phangdo khre Manipur da han boina Manipur Judicial Academy sanar bang assistant minister N Biryani ngasi pangai da urep yung tam khre amadi International Mother's Language Day ki thoram Manipur da su pak sanna pangthok na khre IST ne pizza paw matang solution jare miyang tabiru sing amukana